Channel asibu yengbiba khwai punupu ahanmaka taram oksari ngasigi maro eba pausing miyamda pijari. National Highway 37 Imphal Jiribam lambida Rongmai Naga Council karama bandi handokre adubu Tabam Village Authority economic blockade amuk kawkre. National Highway number 37 Imphal Jiribam lambigi sarukta None district ki Tabam Village ki miyam nakul asigi irang turel mathakta sariba 4 lane RCC thong asina maram oiraga kul asigi lambi sing so uliba asi simbindana Thamlakpabu yaningdo phongdoktuna lakliba August kulumdoigi ahing nongjaidagi economic blockade ki khongjang sangsilagani haina lauthokre Tawbam Village Authority nonena thadrokpa cherol amagi matung ina thong asina soolaba khunja singi maikaidagi khun asigi lambi sing sinbin biu haina Manipur lengak amadi NISIDCL gi maikaida kayarak hanna haijaba laikre khunja singi maikaidagi lengakta khangan kiba sing adugi manungda thong asi sarakpada soolaba khunja singi lambi compensation Tawbam Village ki mafam sing fauna ba yaba inter village road ama athu matamda sembiba amadi khul asigi sanabung ama singbat biu haiba wafam sing asi ni demand sing asi August 23 phawgi manungda PB naba mari lenaba NISDCL gi regional office Imphal gi executive director da ultimatum ama pisin kre demand sing asi thabak to onthok trabadi August kulumdoi gi ahing nongjai gi highway asida matam kak taba blockade gi khongjang changkhin ba hauragani haina phongdok pugalunena blockade asigi manungda makhal amate gari sing maru oina NISDCL gi potchai sing puthok pusin tawba yaroi haina serol asid thamakli nakalamunda Susanpur district amasung Kangpokpi district te lairiba Rongmai Naga tribe sing Kuki sing na makhal makha kayagi harassment pibagi mathakta mapung oina Susanpur de lairiba Rongmai sing foreigner amagumna entry lupa chama lauba amude exit lupa chama laubagi adugi mayokta yaningda phongdoktuna district aduda lairiba Rongmai sing None district ta tininabagi dabi da Manipur lenga ka thabu oina ponthoktre haina tha asiki trai pandagi Imphal Jiribam lambi Tongjai Maril lambi da kaukiba matam kakdo ban khongja lenga ka yanabadi handokre Bangi khongjang handokpaga mari lenana Rongmai Naga Council Manipur gi maikaidagi thadrokpa cherol amada makoina taliba demand sing adugi matangda Manipur lenga ka khanaragani amasung center ka tanaduna district boundary reorganization tawbagi thabok paikhatlagani haina thajaba pirakpadagi lenga pu thagatpa phongdorli bangi khongjang asida miyamna pungphana support tawrukhiba adugi damakta su thagatpa phongdorli Supreme Court na Manipur gi Chief Secretary Benit Joshi da contempt notice thakre khwaidagi wangba wai loisang ama oiriba Supreme Court of India na pirakiba direction indabagi damak Manipur gi Chief Secretary Benit Joshi da contempt notice thakre Supreme Court na kumjalisim ani tratrukta pangthokiba Manipur Civil Service Examination ga mari lenana pirakiba rai amabu sanhandabagi damakta court asina Chief Secretary Benit Joshi gi matakta contempt notice issue tawrukibani court asina mamang takta state lengakta MPSC na lauba Manipur Civil Service lising ani tratruk examination da mai pakraba officer singi service makha chathanaba amadi officer ama oibagi tawpham thokpa mathosing adu tahonana bakan kibani adubu examination aduda irregularities khara leire haiduna court ki order matung ina kumjali sing ani kunithoi da amuk ana pangthoki adum oinamak nauna pangthokpa aduda su mai paklaba candidate sing adu makha tana service da lehnana pikhibarai adu state na mathok taba thoksil amata pakhat kide kumjali sing ani tratrukta pangthokiba MCS ki main exam aduda Supreme Court na parikha da irregularities lei haiduna chanhan kidabani adubu matung kumjali sing ani kunithoi da amuk ana examination pangthoki kumjali sing ani kunithoi da court na pikhibarai amagi matung ina nauna khallaba examination adugi candidate sing adu kumjali sing ani tratrukta pangthokiba examination aduda mai paktuna service da leirba officer sing idamak akanaba thorang ama lokot kadabani haina state lengakta khangalakhiba lei Manipur lengakna karigomba amata thabok paikhat tabadagi nahonana amuk claim notice issue tawrukibani hairi mayai lambi thingbagi khongchang changchilagani haina lauthokre loktak patagi mokholakpa ising na maram oiraga mayang Imphal gi akoibda leiriba ngagi farm amadi lopham kaya ising thumjinduna leiriba asina lomi amadi ngami singna thengnariba waba kaya si ko onnanabagi damak loktak patki ising chenthokhinaba ithai dam khodak thongi satar amadi nongmai khong ungamlen dam asi lengar nimit humnigi manungda hangdoktrabadi mayai lambi thingba yauna khongjang kaya changchilagani haina apun mayang Imphal loro committee na
ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯀꯃꯤꯇꯤ ꯑꯁꯤꯅ ꯁꯤꯟꯗꯨꯅ ꯃꯌꯥꯡ ꯏꯝꯐꯥꯜ ꯀꯩꯊꯦꯜꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯃꯤꯁꯤꯡ ꯎꯅꯕ ꯑꯃꯗ ꯀꯃꯤꯇꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯁꯨ ꯑꯣꯏꯔꯤꯕ ꯌꯨꯝꯅꯥꯝ ꯅꯅꯥꯎ ꯃꯩꯇꯩꯅ ꯍꯥꯏ ꯂꯧꯎ ꯁꯤꯡꯎꯕ ꯑꯃꯗꯤ ꯉꯥ ꯌꯣꯛꯄꯅ ꯃꯔꯨ ꯑꯣꯏꯕ ꯁꯤꯟꯐꯝ ꯑꯣꯏꯔꯤꯕ ꯃꯌꯥꯡ ꯏꯝꯐꯥꯜ ꯑꯃꯗꯤ ꯃꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯨꯜꯁꯤꯡꯒꯤ ꯂꯧ ꯄꯔꯤ 9,000 ꯂꯣꯝ ꯑꯁꯤ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯆꯨꯈꯤꯕ ꯅꯣꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯆꯥꯎꯒꯤ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯦ ꯃꯔꯨꯑꯣꯏꯅ ꯂꯣꯛꯇꯥꯛ ꯄꯥꯠꯇꯒꯤ ꯏꯁꯤꯡ ꯆꯦꯟꯊꯒꯗꯕ ꯏꯊꯥꯏ ꯗꯥꯝ ꯈꯣꯔꯗꯥꯛ ꯊꯣꯡꯒꯤ ꯁꯇꯔ ꯑꯃꯗꯤ ꯅꯣꯡꯃꯥꯏꯈꯣꯡꯒꯤ ꯑꯣꯉꯝꯂꯦꯟ ꯗꯥꯝꯁꯤꯡ ꯑꯁꯤ ꯃꯇꯝ ꯆꯥꯅ ꯂꯩꯉꯥꯛ ꯍꯥꯡꯗꯣꯛꯇꯕꯗꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯊꯣꯛꯂꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯂꯧ ꯄꯔꯤ 9,000 ꯔꯣꯝꯒꯤ ꯑꯣꯏꯒꯗꯕ ꯂꯧꯃꯤ ꯑꯃꯗꯤ ꯉꯥꯃꯤꯁꯤꯡꯒꯤ ꯄꯨꯟꯁꯤ ꯀꯟꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯑꯈꯟꯅꯕ ꯊꯧꯔꯥꯡ ꯅꯨꯃꯤꯠ 5 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯄꯥꯏꯈꯠꯂꯛꯇ꯭ꯔꯕꯗꯤ ꯃꯌꯥꯏ ꯂꯝꯕꯤ ꯊꯤꯡꯕ ꯌꯥꯎꯅ ꯑꯀꯟꯕ ꯈꯣꯡꯖꯪꯁꯤꯡ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯀꯨꯀꯤ ꯑꯃꯁꯨꯡ ꯅꯥꯒꯥ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯅꯔꯤꯕ ꯃꯈꯣꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯊꯥꯗꯣꯛꯅꯕꯗꯤ ꯌꯥꯅꯈ꯭ꯔꯦ ꯆꯥꯟꯗꯦꯜ ꯅꯥꯒꯥ ꯄꯤꯄꯜꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯗꯤ ꯀꯨꯀꯤ ꯏꯟꯄꯤ ꯇꯦꯡꯅꯧꯄꯜ ꯑꯅꯤꯅ ꯅꯥꯒꯥ ꯑꯃꯁꯨꯡ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯨꯞꯁꯤꯡꯅ ꯐꯥꯖꯤꯟꯗꯨꯅ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯊꯥꯗꯣꯛꯅꯕꯗ ꯌꯥꯅꯆꯦꯔꯣꯜ ꯏꯅꯈ꯭ꯔꯦ ꯑꯣꯒꯁ꯭ꯠ 12ꯗ ꯈꯨꯌꯦꯛ ꯄꯤꯅꯈ꯭ꯔꯕ ꯃꯇꯨꯡ ꯀꯨꯀꯤ ꯑꯃꯁꯨꯡ ꯅꯥꯒꯥꯒꯤ ꯂꯨꯞ ꯑꯅꯤ ꯑꯁꯤꯅ ꯌꯥꯅꯆꯦꯔꯣꯜ ꯈꯨꯌꯦꯛ ꯄꯤꯅꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯣꯔꯦꯗꯒꯤ ꯀꯨꯀꯤ ꯚꯤꯂꯦꯖ ꯚꯣꯂꯟꯇꯤꯌꯔꯒꯤ ꯀꯣꯔ ꯀꯃꯤꯇꯤ ꯑꯣꯏꯔꯤꯕ ꯁꯥꯏꯈꯣꯒꯤꯟ ꯕꯥꯏꯇꯦ ꯑꯄꯣꯛꯄ ꯔꯤꯕꯔꯦꯜ ꯊꯣꯉꯥꯝ ꯕꯥꯏꯇꯦ ꯇꯤ ꯖꯥꯡꯅꯣꯡ ꯚꯤꯂꯦꯖ ꯍꯧꯖꯤꯛ ꯅꯥꯒꯥ ꯑꯥꯔꯃꯤꯒꯤ ꯀꯁꯇꯗꯤꯗ ꯂꯩꯔꯤꯕ ꯑꯁꯤ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯊꯥꯗꯣꯛꯍꯟꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯃꯇꯦꯡ ꯄꯥꯡꯕꯒ ꯂꯣꯏꯅꯅ ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯑꯥꯔꯃꯤ ꯕꯔꯃꯥꯒꯤ ꯀꯁꯇꯗꯤꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯅꯥꯒꯥ ꯑꯥꯔꯃꯤ ꯑꯣꯐꯤꯁꯥꯔ ꯑꯅꯤ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯊꯥꯗꯣꯛꯍꯟꯕ ꯍꯥꯏꯕꯁꯤꯗ ꯂꯨꯞ ꯑꯅꯤꯅ ꯅꯥꯒꯥ ꯑꯃꯁꯨꯡ ꯀꯨꯀꯤꯁꯤꯡꯒꯤ ꯃꯔꯛꯇ ꯁꯥꯟꯇꯤ ꯑꯣꯏꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯕ ꯃꯔꯤ ꯊꯝꯅꯗꯨꯅ ꯂꯩꯃꯤꯟꯅꯕ ꯌꯥꯅꯕ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯃꯤꯟꯅꯕ ꯍꯥꯏꯅꯁꯨ ꯋꯥꯔꯦꯞꯅꯈꯤ ꯂꯨꯞ ꯑꯅꯤ ꯑꯁꯤꯅ ꯈꯨꯌꯦꯛ ꯄꯤꯔꯤꯕ MOU ꯑꯁꯤ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯐꯣꯔꯃꯦꯜ ꯑꯣꯏꯕ ꯌꯥꯅꯆꯦꯔꯣꯜ ꯑꯃ ꯑꯣꯏꯅ ꯂꯧꯔꯣꯏ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯃꯥꯏꯀꯩ ꯑꯅꯤꯒꯤ ꯃꯔꯛꯇ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕꯒꯤ ꯌꯥꯅꯆꯦꯔꯣꯜ ꯑꯃ ꯑꯣꯏꯅ ꯂꯧꯒꯅꯤ ꯂꯣꯏꯅꯅ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯗꯨꯅ ꯑꯀꯟꯕ ꯏꯔꯥꯡ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯅꯥꯒꯥ ꯑꯃꯁꯨꯡ ꯀꯨꯀꯤꯁꯤꯡꯒꯤ ꯃꯔꯛꯇ ꯁꯥꯟꯇꯤ ꯑꯣꯏꯅ ꯍꯤꯡꯃꯤꯟꯅꯕ ꯌꯥꯅꯅꯕ ꯂꯝꯕꯤ ꯁꯦꯝꯅꯕꯒꯤ ꯐꯤꯚꯝ ꯑꯃ ꯂꯩꯍꯟꯕ ꯍꯥꯏꯅꯁꯨ ꯌꯥꯅꯈꯤ